welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test of cartoon ki mahaw meng tawirishu ahamata mafsari murin ngasi infala fungo pau se singi cartoon singda cartoonist na kari hainin liba kari phonong liba kari wakal khanung liba da miam sadunga thamjage am de lokhat sage sangai express ki onthok panida haiba cartoon si yeng biu mate mna wari chanabani aduga macha pa sina school chatpagi senni bag si am lumba school chatpagi dumbagi senduni uri base da pa sina haire kadar ki school me am sina tambada Nasasi mangani, lairik ngakta sukhan ganu, masamo fana buzukhalu, lairik fana yamna hairasu, masawu fatradi kajukana roy. Hawitagi ano upa hawre, koki berasu hawrani. Ada mamas na kum, hey ma kain no ne haibiri shibona. Nanga sinsun pathara chal. Haji siya dum tuan ba school sara, maming chatpe school khara lairi. Akoi so dum khangi lairik sinda duga lairi school singasi akoi toilet matik chan leitaba angang ni pim sang ga tamba jaga sing toilet phatin leitaba madui complaint me ama lakpa adukya masagi angang ni pim cha sing peret la kanda madugi nungai taba thoku me ama lei roga matamda ni ama pharom ba jutana udu maming tagi ngai shala ba school me am chu yauri name sek tangai ram pom de am phau gi sing ni duna hawjina phawrok taba adagi maruina school che tori sing che school gi uniform ani hum thamba bag shoes kum maming tha da ba ya da ba Kongum sumoi leifam di leiba yadaba moza sumoi leifam di leiba yadaba moi dukanam thamani contact lorni buda chane bi moi tokale jik sedum adagi mu akhoi gi house ki frit lai khaidokpa mayam tawbagi mayam ana pubu thangmangam do mayam like takpra tai basin oza sing chu yamna qualify oibra haibusu oidaba khara zum jawi marina ngang talakpa lai sing lana talakpa english grammar ga se lana talakpa angka ga se na lana talakpa school mayam yaure thaini gi maming chalamba adani Sanabum su later, but pura boiler will be typed adu tamdaba yadena mayam ju dum tamjanba or was Hana Khan will give Phil Leba yam Pazapa school mayam Tongarapa, but do the tamanin the Wadam Lucidune, lying at Tiataba. Hail Sinabu, Haksang Sinabu Amokraba Nargel, but Torabadu Tadi, one like panning was a foul, I came to Toraduna, Hail sector Sham, the guy were poor near the Manipur Yam Ladiba, schools in Yam against infrastructure, mayam see, Patana later Bagima Mitai. Magi sanabung leitaba aduga magi chenpham adu leiribang sa haijab je maru na khoi convenience sai tare ko aduna toilet ki kari gi mayam si masi khudong cha do mayam lebi school jawi angang si ko dum complaint to ba adu mama pa di dum haidok ning da ba masa du kari to ka da ge school na kaina khalakpa awna sagi mai toilet ki facility pim sa mena manam ha chen ba yam hygienic oida ba adagi pet ki issue leiba pet chi jum dei productre kai school duna pet lupa tara ga lehen ba mayam ji report mayam lei Nasum Mamam say, Tawdavna pay adun Hajianga Queen School Haragadum. Ekda, Maming the Gitam Bada, to in Mazukana, Drabra Kaleduna, Sanakonabam Leba, soon by school singers, Tamaning Bigi Apam, Baduning Sagi, Hogi, Bibi Sharam Reputo Reba, Carton C and the Fazaba, one to Leba, Cartoni mi among the Sadu Tame, Extra Tame, Wide Tame, Jetta Tame, and how talked about society, said Yaduga, Madugi Fall, Fabra, Pura Praha, the Proctor Sitama Tamna to home Sulae, Maduni Maduga Toba, Messias and Mabiba, Cartoni, Tamzake, but on the relation of Questionale Baki, Lloyd Danadoni, by your telephone, the Warish Hanabani, Mamanaba, Amaga, Atopa Mamanaba, Canal, we get the loan to Karakoy, Gakoi, the Omni, Kaino Cambiro, the demand by the Kandina, Adama Haisne. Swigi Manhaide, Tan Begi Tanba, Lenga Kitolop Sisu. Separate hello the natal on a highway at the mass of the Kumakpone. Coiti Lam the Tanpanine, Tolopti Tantina. As I said, as I lay back, may am the non English separate administration in high the Tuan Tomba lady, Adugaji,
ꯊꯕꯛ ꯁꯨꯗꯨꯅ ꯇꯣꯂꯣꯞ ꯆꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤ ꯑꯗꯨꯅ ꯁꯥꯏꯁꯤꯅ ꯑꯗꯨꯅ ꯇꯥꯟꯕꯒꯤ ꯇꯥꯟꯕ ꯂꯩꯉꯥꯛꯀꯤ ꯇꯣꯂꯣꯞꯁꯤꯁꯨ ꯁꯦꯄꯔꯦꯠ ꯑꯣꯏꯍꯜꯂꯗꯅ ꯏꯇꯥꯎꯅ ꯍꯥꯏꯔꯛꯄꯅꯤ ꯇꯦꯂꯤꯐꯣꯟꯁꯤꯗ ꯑꯗ ꯃꯥꯒꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯈꯨꯝꯕꯅꯦ ꯑꯩꯈꯣꯏꯗꯤ ꯂꯝꯇꯪ ꯇꯥꯟꯕꯅꯤꯅꯦ ꯇꯣꯂꯣꯞꯇꯤ ꯇꯥꯟꯇꯦꯅꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤꯗ ꯏꯁꯨꯁꯤꯅꯤ ꯍꯧꯖꯤꯛ ꯊꯥ 3 ꯍꯦꯟꯖꯜꯂꯛꯑꯦ ꯏꯁꯨꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ ꯀꯔꯝꯍꯥꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯗꯦꯠ ꯕꯣꯗꯤ ꯃꯌꯥꯝ ꯑꯃ ꯂꯧꯈꯤꯕꯒꯤ ꯑꯗꯨꯁꯨ ꯅꯍꯥꯟ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜ ꯑꯅꯤꯗꯒꯤ ꯑꯃꯅ ꯍꯥꯏꯔꯝꯗꯅ ꯄꯨꯈꯤꯅ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯄꯤꯕ ꯑꯗꯨꯒ ꯖꯤꯌꯔ ꯁꯥꯎꯠꯇ ꯊꯝꯕ ꯑꯗꯩ ꯃꯇꯨꯡꯗ ꯆꯣꯄꯔ 4-5 ꯁꯤꯖꯤꯟꯅꯔꯒ ꯍꯣꯟꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤꯁꯤ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯃꯥꯁ ꯕꯦꯔꯤꯌꯦꯜ ꯄꯥꯡꯊꯣꯛꯀꯅꯤ ꯈꯨꯒꯥ ꯇꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯀꯅꯤ ꯑꯃꯅ ꯍꯥꯏ ꯑꯗꯨꯒ ꯆꯥꯛꯄꯣꯛꯄꯤꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗꯅꯤ ꯇꯥꯟꯕꯩ ꯇꯥꯟꯕꯅ ꯃꯥꯅ ꯍꯪꯉꯛꯄ ꯋꯥꯍꯪꯗꯨꯅꯤ ꯑꯗꯨꯅ ꯇꯣꯂꯣꯞꯇꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯊꯥ 3ꯁꯦ ꯊꯕꯛ ꯁꯨꯗꯅ ꯆꯥꯔꯝꯒꯗꯣꯏꯅꯤꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨ ꯂꯩꯔꯦ ꯑꯗꯨꯅ ꯀꯥꯔꯇꯨꯟꯅꯤꯁꯤꯅ ꯄꯨꯊꯣꯔꯛꯄ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯨ ꯄꯥꯔꯇꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯣꯟꯅꯔꯒ ꯃꯤꯗꯤꯌꯥ ꯃꯃꯥꯡꯗꯗꯤ ꯐꯣꯇꯣ ꯅꯝꯕ ꯑꯗꯨꯗꯩꯗ ꯉꯁꯥꯏꯒꯤꯗꯨꯅ ꯍꯥꯏ ꯌꯥꯝ ꯌꯥꯅꯕ ꯃꯥꯜꯂꯤꯅꯦ ꯍꯥꯟꯅꯗꯤ ꯎꯅꯕꯗ ꯅꯣꯡꯃꯩ ꯁꯠꯅꯕꯒ ꯌꯥꯝꯅ ꯇꯧꯅꯈꯤꯕꯅꯦꯅ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯗ ꯄꯣꯂꯤꯇꯤꯛꯁꯇꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯨꯅꯤ ꯄꯣꯂꯤꯇꯤꯛꯁꯇꯗꯤ ꯐꯨꯜ ꯁ꯭ꯇꯣꯞ ꯂꯩꯇꯦꯅ ꯑꯦꯕ꯭ꯔꯤꯊꯤꯡ ꯏꯁ ꯑꯣꯏꯅꯤꯡꯕ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯝ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝꯅ ꯍꯨꯟꯗꯅꯕ ꯃꯌꯥꯝꯗꯣ ꯃꯥꯏ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯂꯩꯒ ꯇꯥꯔꯗꯤ ꯍꯦꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤ ꯌꯥꯎꯔꯝꯕꯁꯤꯡ ꯑꯃꯗ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯍꯦꯛꯇ ꯑꯣꯏꯃꯤꯟꯅꯕ ꯑꯗꯨꯅꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯌꯥꯅꯕ ꯃꯥꯜꯂꯤꯅꯦ ꯍꯥꯟꯅꯗꯤ ꯎꯅꯕꯗ ꯅꯣꯡꯃꯩ ꯁꯠꯅꯕꯒ ꯌꯥꯝ ꯇꯧꯅꯈꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯃꯌꯥ ꯅꯛꯁꯜꯂꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯆꯠꯊꯔꯛꯀꯅꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯒꯤ ꯏꯂꯦꯛꯁꯟꯁꯤꯅꯤ 2024ꯗ ꯇꯧꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯗꯨ ꯐꯥꯎꯕ ꯂꯥꯟꯁꯤ ꯆꯠꯊꯈꯤꯗꯣꯏꯔꯥ ꯆꯠꯊꯔꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝ ꯐꯖꯅ ꯁꯣꯛꯑꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯉꯁꯥꯏ ꯊꯥꯎꯒꯤ ꯄꯝꯁꯤ ꯇꯧꯔꯤꯗꯨꯅꯤ ꯊꯥꯎꯒꯤ ꯄꯝꯁꯤ ꯂꯣꯟ ꯂꯧꯁꯤꯜꯂ ꯇꯧꯕꯅꯤ ꯊꯥꯎ ꯁꯤꯠꯇꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯁꯤ ꯕꯦꯡꯅ ꯂꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯑꯗꯨꯝꯕ ꯆꯤꯡꯅꯕ ꯅꯨꯡꯅꯥꯡꯕ ꯂꯩꯕ ꯃꯌꯥꯝꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯩꯅꯈ꯭ꯔꯦ ꯑꯌꯨꯛꯇ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯌꯥꯅꯕ ꯃꯥꯜꯂꯤꯅꯦ ꯍꯥꯟꯅꯗꯤ ꯎꯅꯕꯗ ꯅꯣꯡꯃꯩ ꯁꯠꯅꯕꯒ ꯌꯥꯝ ꯇꯧꯅꯈꯤꯕꯅꯤꯅ ꯉꯁꯥꯏ ꯀꯥꯔꯇꯨꯟꯅꯤꯁꯤꯅ ꯊꯝꯃꯛꯄ ꯋꯥꯐꯝꯅꯤ ꯌꯥꯝ ꯐꯖꯕ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯄꯨꯜꯂꯛꯄꯒꯤꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅꯤ ꯃꯗꯨ ꯎꯠꯅꯤꯡꯕꯅꯤ ꯃꯥꯅ ꯎꯠꯂꯤꯕꯁꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯎꯍꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯤ ꯁꯤꯗꯩꯗ ꯃꯥꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯩꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯃꯌꯥꯝꯁꯦ ꯃꯤꯇꯤꯡ ꯇꯧꯗꯣꯏꯅꯤ ꯑꯗ ꯃꯥꯅ ꯍꯥꯏꯁꯦ ꯍꯣꯔꯦꯟꯅꯦ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡ ꯈꯨꯕꯥꯛ ꯈꯨꯔꯛꯎ ꯑꯅ ꯍꯥꯏꯕꯅꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯃꯥꯌꯦꯞ ꯈꯣꯡꯕ ꯃꯥꯏ ꯃꯔꯨꯞꯁꯤꯅ ꯑꯁ ꯑꯩ ꯃꯥꯌꯦꯞ ꯈꯣꯡꯕ ꯇꯣꯛꯅꯤꯡꯂꯦꯅ ꯍꯥꯏꯕꯗꯨꯅꯤ ꯈꯨꯕꯥꯛ ꯈꯨꯔꯛꯎ ꯍꯥꯏꯕꯗ ꯋꯥꯁꯦ ꯉꯥꯡꯉ ꯃꯌꯥꯝ ꯐꯩ ꯐꯠꯇꯦ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯍꯦꯛ ꯋꯥ ꯉꯥꯡꯕꯗ ꯈꯨꯕꯥꯛꯁꯦ ꯄꯨꯊꯣꯛ ꯍꯦꯛꯇ ꯈꯨꯕ ꯑꯗꯨ ꯃꯌꯥꯝꯁꯤ ꯍꯦꯛꯇ ꯍꯔꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯥꯏ ꯃꯔꯨꯞꯁꯤꯗ ꯍꯥꯏꯕꯅꯤ ꯍꯌꯦꯡꯗꯤꯅꯦ ꯍꯣꯔꯦꯟ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯐꯖꯕ ꯄꯣꯏꯟ ꯌꯧꯔꯀꯥꯟꯗ ꯈꯨꯕꯥꯛ ꯍꯦꯛꯇ ꯈꯨꯔꯛꯑꯣꯅ ꯑꯗꯨꯗ ꯃꯥꯅ ꯇꯥꯅꯤꯡꯉꯛꯇꯕ ꯃꯅꯥꯀꯣꯡ ꯃꯦꯜꯂꯒ ꯑꯩꯁꯦ ꯃꯥꯌꯦꯞ ꯈꯣꯡꯕ ꯇꯣꯛꯅꯤꯡꯉꯛꯑꯦꯅ ꯍꯥꯏꯕꯒꯤ ꯁꯤꯟꯗꯨꯅꯤ ꯌꯥꯝꯅ ꯐꯖꯕ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯁꯤꯗ ꯃꯌꯥꯝꯁꯦ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯂꯥꯎꯕ ꯂꯥꯛꯄꯅꯤ ꯀꯩ ꯂꯥꯛꯏꯅꯣ ꯍꯥꯏꯀꯥꯟꯗ ꯇꯣꯂꯣꯞ ꯐꯪꯍꯟꯕꯤꯌꯨ ꯍꯧꯖꯤꯛ ꯍꯥꯏꯖꯈ꯭ꯔꯦ ꯇꯣꯂꯣꯞ ꯐꯪꯗꯕ ꯃꯌꯥꯝ ꯀꯨꯏꯕ ꯌꯥꯎꯔꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯊꯥ ꯀꯌꯥꯅꯣ 10ꯒꯤ ꯀꯌꯥꯅꯣ ꯍꯦꯜꯂꯦ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯗꯩꯗ ꯍꯧꯖꯤꯛꯁꯤ ꯗꯦꯕ ꯀꯔꯃ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯄꯟꯊꯥ ꯖꯩꯒ ꯅꯥꯍꯨꯠ ꯅꯥꯔꯦꯡ ꯍꯧꯖꯤꯛ ꯃꯇꯝꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯗꯩꯗ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯥꯎꯕꯅꯤ ꯇꯣꯂꯣꯞ ꯐꯪꯍꯟꯕꯤꯌꯨ ꯕꯕꯣꯛ ꯃꯃꯥꯏ ꯇꯥꯅꯕ ꯁꯦꯜ ꯂꯩꯇ꯭ꯔꯦꯅ ꯋꯥꯍꯟꯊꯣꯛ ꯂꯩꯁꯦ ꯇꯣꯂꯣꯞ ꯐꯪꯗꯕꯒꯤ ꯏꯁꯨ ꯑꯃ ꯁꯦꯟ ꯄꯥꯏꯗꯕꯒꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯑꯦ ꯕꯕꯣꯛ ꯃꯃꯥꯏ ꯇꯥꯕꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯣꯔꯥꯠꯄꯨ ꯑꯣꯏꯔꯣ ꯔꯥꯎꯟ ꯈꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯑꯩꯈꯣꯏꯒꯤ ꯗꯦꯕ ꯀꯔꯃꯁꯦ ꯍꯣꯔꯦꯟ ꯂꯣꯏꯐꯥꯎꯇꯗꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯦꯡꯕꯤꯒꯅꯨ ꯑꯗꯨꯅ ꯀꯥꯏꯗꯅꯕꯅ ꯑꯗꯨꯃꯥꯏꯅ ꯐꯝꯍꯜꯂꯝꯕ ꯑꯍꯜ ꯂꯃꯟꯁꯤ ꯐꯝꯍꯟꯅꯔꯝꯕꯅꯤ ꯍꯧꯖꯤꯛꯁꯤ ꯅꯍꯥꯁꯨ ꯉꯥꯏꯔꯦ ꯃꯃꯥꯡꯗ ꯌꯥꯝ ꯊꯦꯡꯅꯈ꯭ರೆ ꯃꯧꯐꯥꯎꯗ ꯃꯃꯥꯡ ꯊꯥꯒꯠꯂꯒ ꯐꯝꯕꯒꯤ ꯂꯨꯍꯣꯡꯕꯗꯒꯗꯤ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯕꯕꯣꯛ ꯃꯃꯥꯏ ꯇꯥꯅꯕꯅꯦꯅ ꯑꯗꯨꯅ ꯉꯁꯥꯏ ꯄꯂꯥꯗ ꯊꯥꯔꯤꯉꯩ ꯈꯨꯗꯤꯡꯒꯤ ꯉꯁꯥꯏ ꯕꯕꯣꯛꯁꯤꯁꯨ ꯂꯣꯏ ꯊꯥꯗꯕ ꯌꯥꯗꯕ ꯏꯀꯥꯏꯅꯕ ꯕꯥꯇꯣꯟ ꯇꯧꯔ ꯆꯠꯂꯝꯃꯗꯤ ꯑꯃꯨꯛꯇꯪ ꯔꯥꯎꯟ ꯑꯃꯨꯛꯇꯪ ꯆꯠꯄ ꯑꯁꯤꯗ ꯃꯣꯏ 10ꯒ ꯐꯝꯕ ꯌꯥꯎꯏ ꯂꯨꯄꯥ 10 ꯐꯥꯎꯔꯗꯤ ꯑꯗꯨꯒꯤ ꯄꯂꯥꯒꯤ 10 ꯑꯃꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏ 30 ꯇꯥꯔꯦ ꯑꯗꯨꯅ ꯂꯨꯄꯥ 400ꯇꯤ ꯑꯗꯨꯝ ꯆꯪꯕ ꯄꯣꯌꯦꯡꯒꯤ ꯁꯣꯝ ꯅꯥꯀꯟꯗ 500 ꯅꯠꯇꯗꯤ ꯇꯥꯕꯁꯤ ꯄꯤꯅꯗ꯭ꯔꯦ ꯆꯠꯅꯗ꯭ꯔꯦ 500ꯅ ꯈ꯭ꯋꯥꯏ ꯂꯣꯋꯦꯁꯅꯤ ꯑꯗꯩ 1,000 1,500 1,200 ꯑꯗꯨꯗꯤ ꯃꯥꯏ ꯉꯝꯕ 5 10 ꯑꯗꯨꯗꯤ ꯃꯥꯏꯗꯗꯤ ꯑꯗꯨ ꯃꯤꯅꯤꯃꯝ ꯍꯧꯖꯤꯛ ꯑꯦꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯗꯦꯕ ꯀꯔꯃ ꯑꯃ ꯊꯣꯛꯄꯗ ꯄꯤꯗꯕ ꯌꯥꯗꯕꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏ ꯄꯣꯌꯦꯡ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 500ꯗꯩ ꯇꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯀꯥꯏꯅꯔꯦ ꯃꯇꯝꯗ ꯂꯨꯄꯥ 100 200 300ꯒ ꯄꯤꯅꯕꯁꯤ ꯌꯥꯝ ꯌꯥꯝꯃꯕꯅꯤ ꯑꯩꯈꯣꯏ ꯃꯇꯝꯗ 2006
ꯑꯗꯥꯏꯗ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨ ꯃꯇꯝꯗ ꯂꯨꯄꯥ ꯑꯩꯈꯣꯏ 100ꯒ ꯄꯤꯕꯁꯤ ꯌꯥꯝ ꯌꯥꯝꯃꯤ 200ꯒ ꯄꯤꯕꯁꯤ ꯌꯥꯝ ꯌꯥꯝꯃꯤ ꯄꯣꯌꯦꯡꯁꯦ ꯑꯗꯨꯗꯤ 500ꯁꯤꯅ ꯂꯥꯎꯕꯦꯁꯅꯤ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯔꯥ ꯏꯅꯥꯛ ꯈꯨꯟꯒꯦꯔꯥ ꯈꯨꯜꯂꯣꯏꯔꯥ ꯑꯦꯅꯤ ꯗꯦꯕ ꯀꯔꯃ ꯑꯃ ꯊꯣꯛꯄꯗ ꯍꯧꯖꯤꯛꯁꯦ ꯂꯨꯄꯥ 500ꯅ ꯂꯣꯋꯦꯁꯅꯤ ꯑꯗꯨꯅ ꯁꯤꯗꯒꯤ ꯀꯃꯟꯅꯤ ꯁꯤꯗꯩ ꯇꯥꯊꯈ꯭ꯔꯗꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯝꯇ ꯈꯪꯗꯕ ꯂꯩꯕꯥꯛꯀꯤ ꯇꯥꯗꯣꯏꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯒꯤ ꯑꯋꯥꯕ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯃꯃꯩ ꯇꯥꯕꯅ ꯂꯥꯛꯄꯁꯦ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅꯤ ꯇꯣꯂꯣꯞꯁꯨ ꯐꯪꯗꯕ ꯗꯦꯕ ꯀꯔꯃꯗꯤ ꯂꯥꯛꯄ ꯁꯦ ꯄꯣꯌꯦꯡ ꯂꯨꯄꯥ 500ꯗꯪ ꯄꯤꯔꯝꯕ ꯌꯥꯗꯦ ꯔꯥꯎꯟ ꯑꯃꯗꯤ ꯆꯪꯉꯝꯗꯕ ꯌꯥꯗꯦ ꯄꯥꯂꯥꯁꯦ ꯑꯗꯨꯝ ꯆꯠꯅꯕꯤꯅꯤ ꯑꯩꯈꯣꯏ ꯂꯩꯁꯦ ꯑꯗꯨꯅ ꯃꯗꯨꯗ ꯑꯆꯧꯕ ꯏꯀꯣꯅꯣꯃꯤꯒꯤ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯑꯩꯈꯣꯏ ꯚꯥꯕꯨꯛꯇ ꯄꯩꯁꯥ ꯊꯥꯕꯤꯅꯨꯒ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯦꯟ ꯌꯥꯝ ꯄꯥꯏꯕ ꯀꯥꯡꯕꯨ VIP ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯄꯣꯌꯦꯡ ꯂꯧꯖꯗꯦꯒ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯀꯃꯟ ꯃꯦꯟ ꯈꯔꯗꯗꯤ ꯑꯗꯨꯝ ꯃꯁꯤ ꯊꯣꯛꯏꯕꯅꯤ ꯑꯗꯨꯅ ꯍꯣꯏ ꯄꯣꯌꯦꯡ ꯄꯥꯡꯅꯕꯗꯨꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯥꯅ ꯉꯝꯖꯕ ꯑꯗꯨꯁꯨ 500ꯗꯩ ꯇꯥꯕꯗꯤ ꯏꯀꯥꯏꯅꯔꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯄꯂꯥ ꯃꯃꯥꯏ ꯇꯥꯕ ꯁꯤꯟꯕꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯃ ꯀꯃꯥꯏꯅ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯑꯦ ꯕꯗꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯕꯨꯛ ꯃꯃꯥꯏ ꯇꯥꯅꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯇꯣꯂꯣꯞ ꯐꯪꯍꯟꯕꯤꯔꯣꯅ ꯂꯥꯎꯔꯛꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯗꯨꯅ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯐ꯭ꯔꯥꯏꯗꯦ ꯐꯟꯗꯅ ꯑꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ MLAꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯃꯥꯒꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯂꯦꯠꯂꯕ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯟꯇ꯭ꯔꯤꯅꯤ ꯅꯠꯇ꯭ꯔꯒ MLAꯅꯤ ꯂꯧꯖꯩꯗ ꯑꯌꯥꯝꯕꯅ ꯃꯟꯇ꯭ꯔꯤ MLAꯒꯨꯝꯕꯁꯤꯗꯤ ꯀꯌꯥ ꯑꯗꯨꯗꯁꯨ ꯇꯨꯄꯤ ꯎꯞꯄꯗꯤ ꯑꯗꯨꯗ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯦ ꯄꯨꯁꯜꯂꯛꯄꯅꯤ ꯑꯗꯩꯗ ꯃꯥꯅꯦ ꯌꯨ ꯁꯨꯗ ꯕꯤ ꯑꯋꯦꯌꯔ ꯑꯣꯐ ꯗꯤ ꯁꯤꯆꯨꯋꯦꯁꯟ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯅꯪ ꯈꯪꯒꯗꯕꯅꯤ when we have financial crunch ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯜ ꯊꯨꯝꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ you should not bring related files you understand ꯑꯗꯨꯅ ꯁꯦꯜ ꯊꯨꯝꯒ ꯃꯔꯤ ꯂꯩꯅꯕ ꯐꯥꯏꯜ ꯑꯝꯇ ꯄꯨꯁꯜꯂꯛꯀꯅꯨ ꯍꯥꯏꯅ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤ ꯂꯥꯎꯕꯒꯤ ꯐꯤꯕꯝꯅꯤ ꯑꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯊꯤꯅ ꯐꯠꯆꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯤꯈꯥꯏꯔꯒ ꯅꯤꯔꯒ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯗꯒꯤ ꯅꯤꯔꯒ ꯇꯧꯕꯅꯤ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯑꯃꯒꯤ ꯂꯥꯛꯄꯗꯣ ꯁ꯭ꯀꯤꯝꯒꯤ ꯄꯣꯠꯇꯣ ꯑꯃꯗꯣ ꯗꯥꯏꯚꯔꯠ ꯇꯧꯔꯒ ꯑꯃꯒꯤ ꯉꯝꯅꯕ ꯑꯗꯨꯃꯥꯏꯅ ꯁꯤꯟꯅꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥ 9 ꯍꯦꯟꯅ ꯑꯗꯨ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤ ꯂꯩꯈꯤꯕ ꯂꯥꯟ ꯂꯩꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅ ꯑꯆꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔ ꯀꯌꯥꯗ ꯑꯩꯈꯣꯏ ꯋꯥꯍꯜꯂꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨ ꯂꯥꯛꯀꯥꯟꯗꯅꯤ ꯉꯁꯥꯏ ꯀꯥꯔꯇꯨꯟ ꯑꯁꯤꯅ ꯊꯝꯃꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.